ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯂꯥꯏꯆꯠꯂꯣꯟ ꯂꯥꯏꯅꯤꯡꯂꯣꯟ ꯉꯁꯤꯗꯤ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯂꯥꯏꯍꯜꯂꯣꯟ ꯆꯥꯛꯊꯥ ꯄꯣꯠꯂꯝ ꯑꯃꯁꯨꯡ ꯃꯥꯏꯀꯩꯅꯆꯤꯡꯕꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯁꯤꯗꯤ ꯂꯨꯕꯗ ꯌꯥꯝꯅ ꯂꯨꯕ ꯊꯧꯔꯝꯅꯤ꯫ ꯋꯥꯔꯅꯤꯡ: ꯑꯁꯤꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯒꯦ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯥ ꯉꯥꯛꯊꯣꯛꯄ ꯍꯩꯕ ꯇꯥꯏ, ꯃꯔꯝꯗꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯕꯗ ꯁꯣꯏꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯥꯏꯆꯤꯡ ꯅꯨꯃꯤꯠꯇ ꯑꯣꯛꯅꯕ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯆꯥꯛꯊꯥ ꯄꯣꯠꯂꯝꯁꯤꯡ: ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃ, ꯆꯥꯛ ꯆꯗꯨꯝ 3, ꯌꯥꯝ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯅ ꯁꯥꯕ ꯁꯥꯃꯨ ꯑꯃ, ꯅꯣꯡꯁꯥ ꯑꯃ, ꯑꯀꯠꯁꯦꯜ ꯍꯥꯏꯕꯗꯤ ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ꯫ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯇꯣꯟ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯥꯇꯣꯟꯅ ꯆꯤꯡꯈꯩ ꯑꯣꯟꯗꯨꯅ ꯅꯣꯡꯃꯥꯏꯆꯤꯡꯒꯤ ꯂꯥꯏꯍꯧꯂꯣꯟ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯊꯥꯗꯣꯛꯀꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯊꯥ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯒꯅꯤ ꯈꯪꯉꯣ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯣꯛꯅꯕ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯆꯥꯛꯊꯥ ꯄꯣꯠꯂꯝꯁꯤꯡ: ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃ, ꯆꯥꯛ ꯆꯗꯨꯝ 5, ꯌꯥꯝ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯅ ꯁꯥꯕ ꯃꯤ ꯑꯃ, ꯉꯥꯁꯦꯞ ꯑꯃ, ꯑꯀꯠꯁꯦꯜ ꯑꯃ, ꯃꯩꯔꯥ ꯑꯃ꯫ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯇꯣꯟ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯥꯇꯣꯟꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯅꯤꯡꯊꯧꯀꯥꯕꯒꯤ ꯂꯥꯏꯍꯜꯂꯣꯟ ꯃꯤꯡꯈꯩ ꯑꯗꯨ ꯁꯣꯟꯗꯨꯅ ꯊꯥꯗꯣꯛꯀꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯊꯥ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯒꯅꯤ ꯈꯪꯉꯣ꯫ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯣꯛꯅꯕ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯆꯥꯛꯊꯥ ꯄꯣꯠꯂꯝꯁꯤꯡ: ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃ, ꯆꯥꯛ ꯆꯗꯨꯝ 9, ꯌꯥꯝ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯅ ꯁꯥꯕ ꯃꯀꯨ ꯑꯃ, ꯑꯀꯠꯁꯦꯜ ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ꯫ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯥꯇꯣꯟ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯥꯇꯣꯟꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯂꯩꯄꯥꯛꯄꯣꯛꯄꯒꯤ ꯂꯥꯏꯍꯜꯂꯣꯟ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯊꯥꯗꯣꯛꯀꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯊꯥ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯒꯅꯤ ꯈꯪꯉꯣ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯣꯛꯅꯕ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯆꯥꯛꯊꯥ ꯄꯣꯠꯂꯝꯁꯤꯡ: ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃ, ꯆꯥꯛ ꯆꯗꯨꯝ 10, ꯌꯥꯝ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯅ ꯁꯥꯕ ꯎꯆꯦꯛ ꯂꯥꯡꯃꯩꯇꯣꯟ ꯑꯃ, ꯑꯀꯠꯁꯦꯜ ꯍꯥꯏꯕꯗꯤ ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ꯫ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯥꯇꯣꯟ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯥꯇꯣꯟꯅ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯌꯨꯝꯁꯀꯩꯁꯒꯤ ꯂꯥꯏꯍꯜꯂꯣꯟ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯊꯥꯗꯣꯛꯀꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯊꯥ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯒꯅꯤ ꯈꯪꯉꯣ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯣꯛꯅꯕ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯆꯥꯛꯊꯥ ꯄꯣꯠꯂꯝꯁꯤꯡ: ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃ, ꯆꯥꯛ ꯆꯗꯨꯝ 12, ꯌꯥꯝ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯅ ꯁꯥꯕ ꯉꯥꯅꯨ ꯑꯃ, ꯀꯥꯡꯉꯥ ꯑꯃ, ꯑꯀꯠꯁꯦꯜ ꯍꯥꯏꯕꯗꯤ ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ꯫ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯥꯇꯣꯟ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯥꯇꯣꯟꯅ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯁꯒꯣꯜꯁꯦꯜꯒꯤ ꯂꯥꯏꯍꯜꯂꯣꯟ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯊꯥꯗꯣꯛꯀꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯊꯥ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯒꯅꯤ ꯈꯪꯉꯣ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯣꯛꯅꯕ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯆꯥꯛꯊꯥ ꯄꯣꯠꯂꯝꯁꯤꯡ: ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃ, ꯆꯥꯛ ꯆꯗꯨꯝ 12, ꯌꯥꯝ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯅ ꯁꯥꯕ ꯃꯤ ꯑꯃ, ꯅꯣꯡꯁꯥ ꯑꯃ, ꯑꯀꯠꯁꯦꯜ ꯍꯥꯏꯕꯗꯤ ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ꯫ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯥꯇꯣꯟ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯥꯇꯣꯟꯅ ꯀꯧꯕ꯭ꯔꯨ ꯂꯥꯏꯆꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯏꯔꯥꯏꯒꯤ ꯂꯥꯏꯍꯜꯂꯣꯟ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯊꯥꯗꯣꯛꯀꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯊꯥ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯒꯅꯤ ꯈꯪꯉꯣ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯛꯅꯕ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯆꯥꯛꯊꯥ ꯄꯣꯠꯂꯝꯁꯤꯡ: ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃ, ꯆꯥꯛ ꯆꯗꯨꯝ 13, ꯌꯥꯝ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯅ ꯁꯥꯕ ꯎꯁꯥꯏ ꯎꯆꯦꯛ ꯑꯃ, ꯃꯀꯨ ꯑꯃ, ꯑꯀꯠꯁꯦꯜ ꯍꯥꯏꯕꯗꯤ ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ꯫ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯥꯇꯣꯟ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯥꯇꯣꯟꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯊꯥꯡꯖꯒꯤ ꯂꯥꯏꯍꯜꯂꯣꯟ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯊꯥꯗꯣꯛꯀꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯊꯥ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯒꯅꯤ ꯍꯥꯏꯕ ꯈꯪꯉꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯥꯏꯄꯪꯅ ꯍꯩꯗꯧ ꯅꯥꯍꯦꯠ ꯆꯟꯈꯤꯕ ꯅꯨꯃꯤꯠ ꯈꯪꯍꯧꯗ꯭ꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯤ ꯆꯥꯛꯊꯥꯁꯤ ꯄꯤꯔꯒ ꯌꯥꯒꯅꯤ꯫ ꯆꯥꯛꯊꯥ ꯄꯤꯅꯕ ꯄꯣꯠꯆꯪꯁꯤꯡ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃ, ꯁꯟꯗꯪ ꯍꯥꯏꯕꯗꯤ ꯉꯥꯀ꯭ꯔꯥ ꯑꯃ, ꯍꯩꯔꯝ 9, ꯂꯩꯔꯝ 13, ꯂꯥꯡꯊ꯭ꯔꯩ ꯃꯄꯣꯞ 13, ꯁꯥꯔꯝ 9, ꯉꯥꯔꯝ 13, ꯀꯕꯣꯛ ꯅꯥꯆꯜ 13, ꯑꯀꯠꯁꯦꯜ ꯍꯥꯏꯕꯗꯤ ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ, ꯈꯥꯔꯥꯏ ꯄꯨꯝꯅꯥꯜ ꯃꯅꯥ 13 ꯄꯥꯟꯕ ꯑꯃ꯫ ꯁꯥꯔꯝꯗꯤ ꯃꯇꯨ ꯉꯥꯛꯇꯅꯤ, ꯑꯗꯨꯗ ꯁꯟ, ꯍꯨꯏ, ꯍꯧꯗꯣꯡꯒꯤ ꯃꯇꯨ ꯍꯥꯞꯄ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ꯫
ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯂꯥꯇꯣꯟꯗ ꯍꯥꯞꯂꯒ ꯈꯔꯥꯏ ꯄꯨꯝꯅꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯧꯔꯝ ꯇꯧꯒꯗꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯥꯛꯊꯥ ꯃꯥꯏꯀꯩ ꯂꯥꯏꯍꯦꯜꯂꯣꯟ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯥꯗꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯊꯥ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯒꯅꯤ ꯈꯪꯉꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯆꯠꯅ ꯄꯊꯥꯞ ꯀꯌꯥꯕꯨ ꯀꯟꯅꯅꯕ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯀꯟꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ